Mayang Imphal Bazarda Kanglaipak Students Association KSA Mayai Lambi Zonal Council na Sanjuna Mayang Imphal Apunba Mayra Paibi Ima Singal Lunina Sanjuna Wakan Mifam Ama Jatakre Salungfamda Khulngakpa Mahairoi Ama Laikidaba Amadi Khulngakpa Fazan Kivaga Lunina Manipur Police Commando Khulngakpa Singbu Lalhobani Haina Lautok Liba Thawang Adubu Manipur Mayang Imphal Apunba Mayra Paibi Ge Maikedi Akan Mamong de Yarindaba Fongdokre Kungai bisa singji singida matta hazana makoi gida makta ngam pising diba ai koi di sunna khagi mi hat panate mi kan bai isagi protection to bani isagi protection to matam da kari ke koi na koi masem hana ga doli bano ba protection to ga di koi kramani hingani ai koi na isana pai ba gun license lai pa ngap thung na gida makta ni mi ka ke hai banate mi hat pa pam de mi kan ba pami ai koi di lan pam de shanti pami Santi pa makita magtanga si ay ko na license gan nakapro pa ibig so kung ako singi matong ni adu ka karigi ngasi ka sulit ba kuki khara khawna di maring jalak na ay ko kutak ko thar pa matamda yang raba 2011 da laiba census ki report mi lising lak tara ba mangana karigi ay ko ngasi swata na laiba se ay ko masem hatok na bagini hay ba se mama oi bigi site ki ko ngasi haijani ni thongna phaji nupi oi bi ay ko su lutungi sanglang punsinsi ngasi akoi khutta thamsang pairaga amuktam akoi lan pamde shanti pambagi da makta thokjarapani aduna maitai akoi masem onjanara hatpagi mahutta nako terrorist kanguda thongna phabiu haibase masi maira pai ama oina aina masi haijani Mayang Imphal Bazarda Kanglaipak Students Association KSA Mayai Lambi Zonal Council na Sanjuna Mayang Imphal Apunba Mayra Paibi Ima Singal Lunina Sanjuna Wakan Mifam Ama Jatakre Salungfamda Khulngakpa Mahairoi Ama Laikidaba Amadi Khulngakpa Fazan Kivaga Lunina Manipur Police Commando Khulngakpa Singbu Lalhobani Haina Lautok Liba Thawang Adubu Manipur Mayang Imphal Apunba Mayra Paibi Ge Maikedi Akan Mamong de Yarindaba Fongdokre Kungai bisa singida matta hazana makoi gida makta ngam pising diba ai koi di sunna khagi mi hat panate mi kan bai isagi protection to bani isagi protection to matam da kari ke koi na koi masem hana ga doli bano ba protection to ga di koi kramani hingani ai koi na isana pai ba gun license lai pa ngap thung na gida makta ni mi ka ke hai banate mi hat pa pam de mi kan ba pami ai koi di lan pam de shanti pami Santi pa makita magtanga si ay ko na license gan nakapro pa ibig so kung ako singi matong ni adu ka karigi ngasi ka sulit ba kuki khara khawna di maring jalak na ay ko kutak ko thar pa matamda yang raba 2011 da laiba census ki report mi lising lak tara ba mangana karigi ay ko ngasi swata na laiba se ay ko masem hatok na bagini hay ba se mama oi bigi site ki ko ngasi haijani ni thongna phaji nupi oi bi ay ko su lutungi sanglang punsinsi ngasi akoi khutta thamsang pairaga amuktam akoi lan pamde shanti pambagi da makta thokjarapani aduna maitai akoi masem onjanara hatpagi mahutta nako terrorist kanguda thongna phabiu haibase masi maira pai ama oina aina masi haijani